ꯂꯥꯡꯂꯦꯟ ꯄꯨꯡꯖꯥ ꯌꯨꯊꯛ ꯑꯃ ꯈꯔ ꯍꯦꯟꯅ ꯀꯦꯒꯦꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯧꯔꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯂꯩꯕ ꯑꯗꯣꯝꯗ ꯄꯨꯔꯛꯏ꯫ ꯃꯥꯒꯤ ꯁꯒꯣꯜ ꯅꯤꯡꯊꯤꯕ ꯍꯦꯟꯕꯗꯨ ꯄꯨꯔꯛꯂꯤ꯫ ꯁꯒꯣꯜꯗꯨꯁꯨ ꯋꯥꯔꯨꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯐꯥꯎꯔꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯅꯕ ꯁꯂꯥꯏ ꯉꯥꯟꯕꯅ ꯇꯤꯡꯊꯧ ꯇꯤꯡꯒꯣꯏꯒꯤ ꯃꯊꯪꯗ ꯅꯥꯄꯤ ꯃꯀꯥ ꯄꯥꯛꯄꯤ ꯅꯄꯥꯛꯄꯤꯅ ꯃꯔꯤ ꯆꯠꯇꯨꯅ ꯍꯧꯔꯤꯕ ꯀꯨꯞꯈꯥ ꯄꯨꯡꯐꯥꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯁꯒꯣꯜꯗꯨ ꯍꯣꯏꯖꯤꯟꯗꯨꯅ ꯄꯤꯖꯩ꯫ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯊꯦꯟꯕꯗꯨꯗ ꯍꯧꯔꯤꯕ ꯂꯥꯏꯔꯦꯟ ꯁꯖꯤꯛ, ꯐꯛꯆꯦꯠ ꯏꯁꯤꯡ, ꯀꯨꯟꯗꯣ, ꯀꯕꯣꯀꯪ, ꯇꯣꯕꯣ, ꯀꯝꯕꯣꯡ, ꯐꯨꯅꯤꯜ, ꯍꯨꯛ, ꯅꯥꯄꯤ ꯄꯣꯔꯣꯡꯁꯤꯡꯗꯨ ꯄꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯠ ꯃꯄꯥꯜꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯂꯩꯔꯤꯉꯩ ꯄꯥꯠꯂꯣꯝꯗ ꯀꯥꯛꯊꯨꯝ ꯇꯥꯜꯂꯤꯕ ꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯥꯏ ꯂꯩꯔꯤꯕꯤ ꯅꯨꯖꯥ ꯑꯅꯤꯅ ꯃꯥꯅ ꯂꯩꯕ ꯃꯄꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯦ꯫ ꯊꯦꯛꯅ ꯅꯧꯅ ꯊꯦꯛꯀꯅꯨꯒꯨꯝ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯄ ꯌꯦꯡꯕꯗ ꯃꯤꯠꯐꯝꯕꯨ ꯍꯣꯡꯕ ꯉꯝꯗꯦ꯫ ꯄꯥꯈꯪ ꯃꯥꯅ ꯂꯥꯡꯒꯣꯏ ꯃꯥꯕꯨ ꯁꯖꯤꯛ ꯄꯤꯖꯕꯗꯨ ꯂꯥꯛꯂꯤꯕ ꯅꯨꯖꯥ ꯑꯅꯤ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯆꯅꯤꯡꯁꯨ ꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯆꯅꯤꯡ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯏ ꯄꯥꯈꯪ ꯑꯃꯗꯤ ꯑꯣꯛꯅꯩꯗꯣ꯫ ꯌꯥꯔꯦꯗ ꯈꯣꯏꯅꯧ ꯏꯇꯥ ꯆꯅꯤꯡ꯫ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯃꯤꯆꯤ ꯃꯤꯔꯧꯅꯕ? ꯏꯇꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ, ꯑꯩ ꯀꯩꯝꯇ ꯍꯦꯟꯖꯤꯟꯈꯤꯕ ꯂꯩꯇꯦ, ꯁꯨꯝ ꯃꯤꯠꯀ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯨꯕ ꯈꯛꯅꯤ꯫ ꯏꯇꯥ ꯊꯝꯕꯥꯜ, ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯝꯗꯤ ꯂꯣꯠꯄ ꯌꯥꯗꯕꯅꯤ꯫ ꯍꯧꯀꯞ ꯆꯤꯡꯁꯥꯡꯗ ꯄꯥꯟꯕ ꯆꯝꯄ꯭ꯔꯥꯒꯨꯝ ꯃꯌꯥꯏ ꯂꯩꯕꯅꯤꯀꯣ ꯅꯨꯡꯁꯤꯕꯁꯨ꯫ ꯏꯇꯥ ꯆꯅꯤꯡ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯋꯣꯏꯕ ꯃꯤꯍꯨꯜ ꯆꯣꯡꯊꯣꯛꯀꯦ ꯇꯧꯕ ꯉꯥꯛꯇ ꯑꯣꯏ ꯇꯧꯔꯗꯅ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯥꯡꯒꯣꯏ ꯁꯖꯤꯛ ꯃꯊꯥ ꯄꯤꯖꯔꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯎꯕ ꯐꯪꯂꯤ꯫ ꯄꯥꯈꯪ ꯃꯥꯁꯨ ꯅꯤꯡꯉꯣꯜꯒꯤ ꯁꯛꯇꯝꯗꯨꯅ ꯏꯔꯥꯡ ꯂꯥꯡꯍꯜꯂꯤ꯫ ꯃꯄꯥꯗꯨ ꯂꯥꯜꯂꯛꯄ ꯁꯂꯥꯏ ꯉꯥꯟꯕꯅ ꯊꯧꯅꯥ ꯑꯃꯒ, ꯊꯝꯕꯥꯜ ꯁꯅꯥ ꯀꯗꯥꯏꯗ ꯈꯣꯡꯗꯣꯏꯔꯨꯕꯅꯣ? ꯊꯝꯕꯥꯜ ꯁꯅꯥ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯈꯣꯏꯊꯨꯝꯕ ꯇꯥꯕꯗ ꯄꯥꯏ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯉꯣꯜꯂꯤ꯫ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ꯫ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯀꯦꯒꯦ ꯏꯕꯨꯡ ꯅꯆꯜꯂꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯀꯨꯝꯗꯨꯅ ꯀꯧꯈꯥ ꯀꯥꯛꯊꯨꯝ ꯇꯥꯜꯂꯨꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯊꯕꯛ ꯌꯥꯝꯅ ꯐꯩ ꯏꯆꯜꯍꯣꯏꯗꯤ꯫ ꯀꯥꯏꯗꯒꯤꯅꯣ ꯏꯕꯨꯡ, ꯄꯪꯇꯥꯛ ꯍꯦꯛ ꯇꯥꯛꯄꯤꯔꯦ꯫ ꯑꯗꯣ ꯏꯕꯨꯡꯒꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯉꯧꯕ ꯍꯦꯟꯕꯁꯦ ꯌꯦꯡꯕꯗ ꯃꯤꯠꯀꯁꯦ ꯄꯨꯡꯊꯅꯦꯛ ꯊꯜꯂꯤ꯫ ꯀꯣꯂꯣꯏ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯀꯣꯂꯣꯏꯗꯤ ꯍꯦꯟꯕ ꯀꯧꯏ꯫ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯒ ꯌꯥꯝꯅ ꯆꯥꯅꯩ ꯂꯥꯡꯒꯣꯏ ꯀꯥꯔꯨꯁꯦ꯫ ꯀꯦꯒꯦ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕꯒꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯣꯡꯌꯥꯡꯕ, ꯃꯃꯥꯏꯗ ꯁꯥꯟꯗ꯭ꯔꯣꯛꯄ ꯀꯣꯡꯒꯣꯟ ꯊꯤꯟꯕ ꯁꯥꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯁꯩꯁꯛꯄ ꯋꯥꯉꯝ ꯁꯩꯊꯥꯕꯅ ꯂꯥꯡꯒꯣꯏ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯩꯊꯥꯔꯝꯃꯤ꯫ ꯂꯥꯡꯒꯣꯏ ꯃꯥꯕꯨ ꯇꯣꯡ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯆꯥ ꯊꯣꯏꯕꯤ ꯏꯕꯦꯝꯃꯅ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯂꯒ ꯂꯥꯡꯒꯣꯏ ꯀꯥꯔꯨ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥ꯫ ꯅꯣꯡꯕꯥꯟꯒꯤ ꯀꯥꯔꯨ ꯃꯄꯥꯜꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯨꯃꯟ ꯃꯥꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯇꯨꯃꯤꯟ ꯂꯩꯕꯤ ꯆꯅꯤꯡꯅ, ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯅꯥꯀꯣꯏꯅꯅ ꯅꯩꯅꯗꯣꯏ ꯁꯔꯨꯛ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯅꯍꯧꯕꯅ ꯐꯅꯤꯗ꯫ ꯆꯅꯤꯡꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧ꯫ ꯏꯇꯥ ꯆꯅꯤꯡ, ꯂꯥꯏ ꯃꯇꯟꯖꯩꯗ ꯅꯪꯁꯦ꯫ ꯀꯦꯒꯦ ꯏꯕꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯏꯕꯨꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯆꯅꯤꯡꯅ ꯅꯣꯛꯂꯗꯨꯅ, ꯏꯁ ꯃꯊꯥ ꯑꯃꯅꯤꯅ ꯅꯪꯗꯤ, ꯊꯃꯣꯏ ꯃꯁꯦꯟ ꯀꯟꯈꯠꯅꯗꯨꯅ ꯅꯨꯡꯁꯤꯕ ꯃꯊꯣꯏ ꯍꯥꯞꯅꯔꯤꯔꯥ? ꯁꯂꯥꯏ ꯉꯥꯟꯕ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯇꯧꯅ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯂꯥꯟꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯣꯏꯔꯥꯡ ꯏꯆꯜꯅ ꯆꯤꯟꯕꯥꯜ ꯀꯥꯡꯕꯤꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯗꯨ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯀꯨꯏꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯦꯟꯗꯥꯏꯗꯨ ꯄꯥꯏꯔꯒ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯤꯡꯅ
ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯅꯇꯣꯟꯇ ꯆꯦꯜꯂꯤꯗꯨꯕꯣ ꯏꯇꯥ ꯊꯝꯕꯥꯜꯁꯅꯥ ꯃꯁꯤꯗꯤ ꯆꯥꯅꯅ ꯉꯥꯎꯔ ꯃꯥꯜꯂꯦꯗꯅ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯕ ꯏꯇꯥꯅꯤ 이봉 마기세 이봉대 이까이리니 살라잉한 번에 녹라도나 이카이버세수 농시버기 맞자니 이카이버 머락다 농시번에 이로인해도나 레 라이박 TV 마복니 게게 이봉나 코이노 마부 농시비라바디 카우뎀 콩자이 ngam바 징금 랭다나 레빵암비요 가리기 ngam로 이잔 아이기 마복세 탐바사나기다 막복락라바니 나잔 거의 한자람나게 와라우비노 이봉 노마 마땅 짜바다 아목 탱나세 땀박 용다 nga이두나 레람라니 호요 이잔 아두디 이봉 나잔 콩돌자라게 아시 하이람라가 옌다이 파이라가 망타나 차캅키비 탐발사나기 동얀 땀나 따나라이 살라잉안바 밑곱다나 마코이 아니나 잣키바 마이카이두다 밑옌다기 땀들 파우바 옌두나 레하위 ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯝꯄꯥꯛ ꯑꯃꯗ ꯑꯔꯥꯕꯁꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯧꯔꯥꯏꯔꯤ ꯑꯔꯥꯕꯅ ꯑꯃꯨꯛ ꯀꯕꯣꯗꯒꯤ ꯂꯥꯛꯄ ꯌꯣꯏꯔꯦꯟꯕꯕꯨ ꯁꯒꯣꯜ ꯊꯧꯕ ꯇꯝꯕꯤꯔꯝꯃꯤ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯌꯣꯏꯔꯦꯟꯕꯁꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯧꯔꯥꯏꯕ ꯃꯔꯛꯇꯨꯗ ꯌꯥꯎꯏ ꯂꯝꯄꯥꯛꯇꯨꯗ ꯀꯦꯒꯦ ꯄꯥꯈꯪ ꯃꯌꯥꯝ ꯏꯔꯥꯡ ꯁꯒꯣꯜ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛꯇꯨ ꯇꯝꯅ ꯅꯥꯆꯣꯝꯃꯣꯛ ꯀꯩꯑꯣꯛ ꯑꯔꯥꯕ ꯌꯥꯍꯧꯏ ꯇꯥꯕꯗ ꯅꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯇꯣꯟꯗꯣꯟ ꯁꯅꯥꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯂꯝꯄꯥꯛꯀꯤ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯕ ꯑꯃꯗ ꯂꯦꯞ ꯁꯒꯣꯜ ꯀꯥꯡꯖꯩꯗꯨ ꯌꯦꯡꯉꯤ ꯅꯣꯏ ꯑꯃꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥ ꯌꯦꯡꯂꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯇꯣꯟꯗꯣꯟ ꯑꯩꯒꯤ ꯄꯥꯝꯃꯨꯕꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗ꯭ꯔꯥ ꯍꯦꯜꯂꯤ ꯏꯆꯦ ꯅꯣꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩ ꯂꯩꯇꯕ ꯌꯥꯗꯦ ꯇꯣꯟꯗꯣꯟ 이제나디 할람돌 많크레다 농시바다 자희기 와판 부슬락가노 자희 할바시디네 섭나다기 마싱니 돈돈 아이나 망원다 라이바 하이세 마기디 마라이박 파도이니네 돈돈 나코이나수 아라바다 이따이 하이나 거버 팡도이니 캉아브라 이제 노이 미나 가리디 하이나 키네 미기 미와 사이다 부슬락가노다 아이나 아라바부 농시자바다 미기 와나 까이동나니 노이기 와도다 톤돈 사나 와 마카 타바 ngamjade 아니도나 와리 사나링아이 뚱롬다기 누피 아마기 컨젤나 하하요 하누비 마나수 앙앙 파게 타랑이 노푸녹 자닝드라 타우리세 와하이싱도나 빙헷 라위 노이 카나노 하이도나 뚱한나 온톡도나 옌락파 사무로이비 오이람미 mahak oirambadуда amuka hena khoidong saugatli anidu awai akhum tongnarai kari aibu hanubi kaina nakhazaiduda olaga thawra ha hayo tharo la ose hanubi budi hanubi haidradi ai khoide hen taksu howe pujaru o haibro lai sagol man bina sakto mixer da hana yengnu cho aibu hanubi mali kaina kari aibu lai sagol 나캬도 세루로 노이 하이비 통목 세가이비 만비 낭보 미녹 나가노 이베마 라이사골디 까야디 만크레 낭세 라이사골 만비 낭나 아라바 부문가 도이기 헛나리바도 노이 아이 레이링아이데디 마두마디 송어예 오이톡라로이세 낭나 칸가다바 아마나 노이기 와도나 코이다우 텟비 사무로이비도 왕앙데 후이타우 아몸굼 마삼 포이가다우바기 판라우나 쫑슬라이 Anidu masampoy na rai, miyam tinba marak adoda, tondon sanadi ipay hawi, katna bakamdok na bahot nay. Mi na yeng badadi, kaya di pasakidre taurido. Nupa mo na bagidamag mimang tokle. Anidu lay zabitado na funay, ama na hindi, ama na tade. Kutka, masam singdo, singnang sakay foy na badagi hendok to na. Mamay mamito, kuzin na ko na bagi, ingang pagtak na ri. Nupi ani khatnabadu kumhai oire mayam changduna khatnabadu khamdokle magi yumgi miyoi sting laktuna ani du puduna chatnakhre mayam na chibon ngangnai lidali seladi ikai khangde haido makhoi sigumba se oire dako
ꯑꯔꯥꯕ ꯃꯁꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤꯉꯩ ꯃꯥꯒꯤ ꯋꯥꯍꯧꯒꯤ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯑꯧꯔꯥꯏꯕ ꯂꯣꯏꯗꯨꯅ ꯃꯇꯥꯎ ꯌꯣꯏꯔꯦꯟꯕꯒ ꯂꯣꯏꯅꯅ ꯃꯇꯥꯎꯕꯨ ꯇꯝꯄꯥꯛ ꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯂꯒ ꯃꯣꯡꯕ ꯃꯔꯥꯟ ꯌꯥꯏꯇꯝꯅ ꯄꯥꯡꯂꯛꯂꯦ ꯍꯨꯃꯥꯡ ꯍꯟꯗꯣꯛꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯁꯣꯝꯗꯅ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯃꯗꯤ ꯃꯅꯥꯏ ꯁꯖꯤꯛ ꯑꯌꯨꯛ 10 ꯆꯛꯃꯥꯡ ꯑꯗꯨꯗ ꯃꯀꯦ ꯁꯦꯝꯂꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯑꯔꯥꯕꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯊꯣꯏꯅꯕ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯒꯤꯗ ꯆꯠꯅꯕ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯆꯤꯡꯒꯣꯡ ꯂꯩꯅꯥꯆꯣꯝ ꯑꯗꯨ ꯃꯥꯒꯤ ꯅꯥꯄꯗ ꯍꯦꯛ ꯊꯦꯠꯂꯨꯔꯦ ꯃꯃꯥꯏꯗꯨ ꯃꯊꯥ ꯄꯣꯝꯈꯠꯂꯛꯂꯤꯕꯗꯨ ꯃꯅꯥꯏ ꯁꯖꯤꯛꯅ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯁꯖꯤꯛꯅ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯆꯤꯡꯒꯣꯡ ꯂꯩꯅꯥꯆꯣꯝꯗꯨ ꯂꯥꯛꯇꯨꯅ ꯂꯪꯉꯤ ꯁꯖꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ ꯀꯩꯗꯧꯔꯒꯦ ꯁꯖꯤꯛ ꯃꯖꯥ ꯏꯕꯦꯝꯃ ꯆꯤꯡꯒꯣꯡ ꯂꯩꯅꯥꯆꯣꯝꯗꯣ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯄꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯊꯥ ꯄꯣꯝꯂꯦ ꯀꯔꯤ ꯍꯥꯏꯕ ꯁꯖꯤꯛ ꯁꯖꯤꯛ ꯋꯥ ꯉꯥꯡꯗꯦ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯡꯁꯦꯜ ꯑꯃ ꯊꯣꯛ ꯄꯤꯁꯤꯜꯂꯤ ꯀꯩꯔꯦꯟ ꯐꯥꯕꯤꯁꯨ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯡꯁꯦꯜ ꯊꯥꯟꯗꯨꯅ ꯌꯦꯡꯂꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯒ ꯃꯤꯡꯁꯦꯜꯗꯨ ꯂꯥꯛꯇꯨꯅ ꯂꯪꯉꯤ ꯃꯤꯡꯁꯦꯜꯗꯨ ꯂꯪꯕꯗ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅꯁꯨ ꯀꯥꯏꯔꯦ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗꯅ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯂꯦꯛꯊꯈ꯭ꯔꯦ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯇꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏꯆꯟ ꯀꯞꯂꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯕꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯅꯥꯏꯅ ꯀꯧꯖꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯣ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯅꯥ ꯂꯩ ꯃꯖꯥ ꯏꯕꯦꯝꯃ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯅꯤꯡ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯥꯕꯜ ꯊꯛꯇ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯕꯨ ꯊꯥꯡꯒꯠꯂꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯉꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯥꯏꯃ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯁꯖꯤꯛꯇꯨ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯁꯤꯟꯊꯥꯁꯨ 10 ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯤꯟꯗꯅ ꯇꯝꯄꯥꯛ ꯌꯨꯝ ꯇꯥꯅ ꯂꯥꯛꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯗꯤ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯌꯦꯡꯍꯩ ꯇꯥꯍꯩꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯄꯥꯎ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯂꯥꯛꯏ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯀꯦꯒꯦ ꯃꯤꯌꯥꯝꯅ ꯂꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯕꯣ ꯂꯩꯕꯥꯛꯇꯒꯤ ꯊꯨꯡꯂꯔꯤꯕ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯃꯈꯣꯏ ꯑꯃꯠꯇꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯤꯡꯗꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯅꯤꯡꯗꯦ ꯂꯣꯟꯅ ꯊꯨꯞꯅ ꯑꯗꯨꯃꯛ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯂꯩꯁꯦꯝꯕ ꯊꯋꯥꯏ ꯋꯥꯏ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯐꯅꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯀꯥꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯎ ꯃꯦꯜꯂꯝꯂꯒ ꯃꯥꯁꯨ ꯀꯦꯒꯦ ꯀꯪꯂꯥ ꯀꯥꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ ꯂꯥꯌꯦꯡꯅꯕ ꯇꯧꯔꯝꯃꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯥꯏꯋꯥ ꯌꯥꯎꯕ ꯏꯁꯤꯡ ꯈꯔ ꯃꯌꯥꯗꯨ ꯀꯥꯊꯣꯛꯍꯜꯂꯒ ꯌꯥꯎꯝ 3 ꯄꯤꯊꯛꯄꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯄꯥꯡꯊꯣꯔꯛꯄꯗ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯑꯃꯗꯤ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄ ꯍꯩꯇꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯥꯏꯊꯣꯡꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯥꯕꯨ ꯃꯅꯥꯏ ꯁꯖꯤꯛꯅ ꯊꯦꯝꯅꯧꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯥꯖꯤꯜꯂꯤ
ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯊꯝꯕꯥꯜ ꯁꯅꯥ, ꯆꯅꯤꯡ ꯑꯃꯗꯤ ꯑꯇꯩ ꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯛꯍꯟꯈ꯭ꯔꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯀꯥ ꯃꯅꯨꯡꯗ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯆꯅꯤꯡ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯂꯣꯝꯗ ꯃꯥꯏꯄꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯄꯣꯂꯥꯡꯗ ꯀꯧꯈꯥꯁꯤꯡꯗꯨ ꯆꯥꯝꯒꯗꯧꯕꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯇꯨꯃꯤꯟ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯇꯥ ꯊꯝꯕꯥꯜ ꯁꯅꯥ, ꯏꯇꯥ ꯀꯔꯤ ꯂꯪꯉꯣꯅꯣ ꯏꯇꯥ? ꯐꯖꯩ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯖꯕꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯂꯥꯏꯊꯣꯛ ꯑꯃꯗ ꯂꯣꯏ ꯍꯥꯏꯗꯣ ꯇꯧꯔꯤꯁꯦ꯫ ꯈꯪꯗꯦꯅꯦ ꯆꯅꯤꯡ, ꯈꯜꯂꯨꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯗꯤꯅꯦ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯊꯝꯕꯥꯜ꯫ ꯃꯤ ꯅꯣꯛꯅꯕ, ꯀꯔꯦꯝꯅꯕ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯕꯗꯥꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯊꯣꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯖꯤ, ꯍꯥꯏꯅꯤꯡꯉꯤ, ꯉꯥꯡꯅꯤꯡꯉꯤ ꯅꯇꯥ ꯑꯩꯗꯤ ꯌꯥꯝꯅ꯫ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯏꯇꯥꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯇꯥꯒꯤ ꯑꯊꯤꯕ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯕꯗꯣ? ꯌꯥꯔꯦ ꯆꯅꯤꯡ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯒꯅꯦ ꯏꯕꯥꯅꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯂꯣꯟꯅ ꯊꯨꯞꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯀꯩꯔꯦꯟ ꯐꯥꯕꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯥꯏ ꯏꯄꯥꯛ ꯄꯥꯛꯂꯛꯇꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯇꯤꯡ ꯄꯣꯝꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯦ ꯑꯅꯥꯕ ꯂꯥꯏꯀꯠꯅꯕ ꯍꯣꯠꯅꯕꯗ꯫ ꯍꯥꯀꯠꯆꯕꯗꯤ ꯇꯧꯗꯦ, ꯁꯨꯞꯅꯇꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯇꯅꯤ ꯃꯊꯥ ꯄꯣꯝꯕ ꯍꯦꯟꯒꯠꯂꯛꯂꯤꯕ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ꯫ ꯀꯦꯒꯦ ꯀꯪꯂꯥꯗꯅ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯤ ꯊꯥꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯧꯏ꯫ ꯅꯨꯃꯤꯠꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯗꯨ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯏꯅ ꯀꯣꯔꯧ ꯃꯥꯁꯨ ꯃꯝꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯑꯁꯨꯡꯉꯩꯒꯤ ꯀꯥꯟꯁꯤꯗ ꯏꯔꯥꯏ ꯂꯩꯃꯗ ꯈꯌꯣꯝ ꯆꯕꯥꯟ ꯄꯤꯕ ꯂꯥꯛꯂꯦ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗꯨ꯫ ꯑꯗꯨꯒ ꯈꯌꯣꯝꯗꯨ ꯂꯥꯛꯂꯦ꯫ ꯈꯌꯣꯝ ꯂꯥꯛꯂꯤꯕꯅꯤ ꯇꯧꯔꯤꯕꯗꯨꯁꯨ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯂꯧꯕꯤꯗ꯭ꯔꯦ꯫ ꯈꯌꯣꯝꯗꯨꯒ ꯀꯩꯒ ꯏꯁꯤꯡꯗ ꯑꯣꯏꯅ ꯇꯥꯎꯈꯠꯂꯛꯂꯒ ꯆꯤꯡꯖꯥ ꯂꯥꯄꯨꯟꯗꯨ ꯀꯤꯁꯤ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯀꯔꯤ ꯂꯥꯡꯒꯣꯟ ꯃꯇꯧꯅꯤꯒꯦ? ꯈꯌꯣꯝꯁꯤꯗꯤ ꯂꯧꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯈꯌꯣꯝꯁꯤ ꯂꯧꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯥꯛꯄ ꯈꯌꯣꯝꯁꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕ, ꯂꯧꯈꯤꯗꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ? ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗꯨ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯅꯥꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯅ ꯐꯥꯎꯕ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯅꯥꯊꯩꯔꯕꯗ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯒꯗꯧꯕꯁꯤ? ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ, ꯃꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯍꯣꯏꯅꯅ ꯍꯦꯟꯅ ꯃꯁꯤꯅ ꯃꯉꯣꯟꯗ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯡꯉꯣꯜ ꯀꯥꯂꯣꯝꯗ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯈꯠꯄꯒꯤ ꯐꯤꯚꯝꯗꯨꯗꯒꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯑꯍꯦꯟꯕ ꯂꯩꯇꯦ꯫ ꯍꯦꯟꯅꯗꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯄꯣꯝꯈꯠꯄꯗꯧꯅ ꯇꯧꯏ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯂꯥꯡꯈꯨꯜꯗ ꯆꯠꯂꯒ ꯃꯗꯨꯒꯤ ꯈꯨꯟꯗ ꯂꯩꯕ ꯃꯥꯏꯕ ꯆꯤꯡꯂꯣꯏ ꯎꯅꯔꯨꯔꯒ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯂꯧꯔꯨꯔꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯂꯦ꯫ ꯇꯧꯒꯦꯇ ꯅꯤꯡꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗꯨ ꯃꯅꯥꯏ ꯂꯥꯏꯅꯧ ꯇꯥꯕꯤ ꯁꯤꯈꯣꯡꯂꯩ ꯃꯍꯧꯗꯨꯅ ꯑꯅꯤꯗꯨ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯂꯥꯡꯈꯨꯜ ꯌꯧꯅꯕ ꯈꯣꯡꯗꯣꯏꯔꯛꯏ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗꯒꯤ ꯈꯔꯗꯤ ꯍꯦꯟꯗꯣꯔꯛ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏꯒꯤ ꯁꯂꯥꯡꯈꯨꯜ ꯇꯥꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯣꯝꯗ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯈꯣꯡꯗꯣꯏꯔꯛꯂꯤ꯫ ꯁꯤꯈꯣꯡꯂꯩꯃ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯑꯅꯤꯗꯨ
ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯃꯥ, ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯁꯂꯥꯡꯈꯣꯜꯁꯤꯗ ꯅꯠꯇ꯭ꯔꯣ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯄꯣꯛꯐꯝ ꯁꯥꯠꯐꯝ ꯑꯣꯏ ꯍꯥꯏꯔꯤꯗꯣ? ꯃꯥꯅꯤ ꯁꯤꯈꯣꯡ, ꯃꯐꯝꯁꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯠꯐꯝ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯈꯨꯜꯂꯥꯟꯕ ꯃꯇꯝ ꯆꯤꯡꯇꯝ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯤꯌꯥꯏ ꯀꯌꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ꯫ ꯏꯃꯥ ꯁꯤꯟꯊꯥ, ꯅꯆꯥ ꯑꯩꯅ ꯇꯥꯖꯕꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯥꯗꯤ ꯇꯦꯡꯕꯥꯟꯕ ꯃꯄꯨꯕꯨ ꯅꯤꯡꯕꯗꯁꯨ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯖꯩꯗꯣ꯫ ꯑꯀꯪꯕ ꯂꯩꯕꯥꯛꯇ ꯆꯩꯁꯨ ꯊꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯏ ꯍꯥꯏꯌꯦ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯃꯥꯗꯤ ꯈꯣꯝꯂꯦꯟ ꯃꯪꯆꯪ ꯇꯧꯏ꯫ ꯃꯪꯂꯒ ꯂꯥꯏꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯉꯝꯕꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯅ ꯈꯣꯡꯗꯣꯏꯔꯛꯄꯅ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏꯒꯤ ꯂꯝꯕꯤꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯁꯂꯥꯡꯈꯨꯜ ꯌꯧꯔꯦ꯫ ꯁꯂꯥꯡꯈꯨꯜꯒꯤ ꯑꯃꯥꯏꯕ ꯆꯤꯡꯂꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ, ꯏꯄꯥ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯣ? ꯆꯤꯡꯂꯣꯏ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯛꯂꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯤꯈꯣꯡ ꯂꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯪꯉꯛꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯃꯔꯝ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯇꯥꯕꯨꯅꯨꯡꯗ ꯊꯝꯕ ꯎ ꯃꯔꯥ ꯑꯀꯪꯕ ꯃꯇꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯄꯤꯊꯛꯎ, ꯃꯇꯦꯛ ꯑꯁꯤꯗ ꯉꯥꯏꯔꯦ ꯏꯄꯥꯒꯤꯁꯨ꯫ ꯃꯁꯤ ꯐꯨꯠꯂꯒ ꯄꯤꯊꯛꯂꯕꯗꯤ ꯁꯣꯏꯗꯅ ꯄꯣꯝꯈꯠꯂꯤꯕꯗꯨ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯑꯉꯝꯕ ꯈꯔ ꯀꯠꯂꯝꯂꯒ ꯊꯦꯡꯅ ꯌꯧꯒꯗꯧꯕꯒꯤ ꯁꯔꯨꯛ ꯄꯪꯊꯦꯡꯗ꯭ꯔꯤꯉꯩ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯌꯧꯅꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯂꯥꯡꯈꯨꯜꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯒꯤ ꯂꯝꯕꯤꯗꯨꯗ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯄꯥꯏ ꯃꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯌꯧꯅꯕ ꯂꯥꯛꯏ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤ ꯂꯣꯏꯕꯤ ꯆꯤꯡ ꯂꯩꯕꯥꯛ ꯑꯗꯨꯗ꯫ ꯎ ꯃꯔꯥꯗꯨ ꯐꯨꯠꯂꯒ ꯃꯗꯨ ꯄꯤꯊꯛꯄꯗ ꯑꯅꯥꯕ ꯐꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯃꯥꯅ ꯇꯧꯕꯗꯒꯤ ꯐꯔꯦ ꯍꯥꯏꯕꯒꯤ ꯃꯤꯡꯆꯠ ꯑꯃꯁꯨ ꯂꯩꯍꯧꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯅꯥ ꯃꯊꯨꯝ ꯈꯛꯇꯅꯤ ꯎꯔꯤꯕ꯫ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯐꯪꯂꯅꯤ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯆꯥꯟꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯤ ꯃꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯒꯗꯨ ꯎꯆꯦꯛ ꯃꯁꯥꯒꯨꯝ ꯈꯞꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏ꯫ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯂꯝꯂꯩ ꯃꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤ, ꯆꯥꯡꯖꯧ ꯊꯛꯇ ꯈꯣꯡꯊꯤꯟꯕꯤ, ꯑꯔꯥꯏ ꯂꯩꯃ ꯂꯝꯌꯥꯡꯕꯤ ꯏꯃꯥ ꯃꯥꯅ ꯎꯔꯝꯃꯤ꯫ ꯏꯃꯥ ꯃꯥꯅ, ꯈꯪꯅꯤꯕ, ꯀꯃꯥꯏ ꯇꯧꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯉꯁꯤꯗꯤ? ꯃꯤꯠꯅ ꯀꯔꯥꯝꯕꯤ, ꯄꯨꯛꯅꯤꯡ ꯃꯛꯄꯤ, ꯃꯤꯡꯆꯠ ꯃꯤꯡꯐꯥꯎ ꯑꯣꯏꯅꯤꯡꯕꯤꯁꯦ ꯉꯁꯤꯗꯤ ꯂꯝꯂꯩ ꯃꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯑꯅꯥꯕꯁꯤ ꯍꯦꯛꯇ ꯐꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯅ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯀꯥꯏꯍꯟꯕꯗꯤ ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯀꯂꯛꯄ ꯑꯍꯨꯝꯅ ꯇꯥꯏꯕꯪ ꯋꯥꯈꯜꯗ ꯁꯥꯒꯣꯟꯅꯔꯤꯉꯩ ꯃꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯑꯐꯕ ꯃꯍꯩ ꯂꯣꯛꯀꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯥꯏ ꯂꯩꯃ ꯂꯝꯌꯥꯡꯕꯤ ꯏꯃꯥꯗꯨ ꯄꯥꯝꯕ ꯀꯩ ꯑꯣꯜꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩ꯫ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯃꯗ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯌꯥꯏ ꯐꯨꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯎ ꯃꯔꯥꯁꯤꯗꯗꯤ ꯃꯨꯜꯍꯧꯔꯒꯦ ꯃꯁꯤꯗꯗꯤ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯄꯥꯏ ꯃꯅꯨꯡꯗ ꯀꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯘꯝ ꯇꯝꯄꯥꯛ ꯌꯨꯝ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫